Manipur Pradesh Congress Committee na Sinduna Manipur Legislative Assembly gi Mamangda Truth Prevails HAINA MINGTHONBA Mars ama PANGTHOKKHRE Mars aduga mari lenina MPCC gi President Kaisa Mega Sandrana Fongdorakpada Kumza Lesangani Tara Mari dagi Hauraga Leader of the Opposition Oriba Rahul Gandhi Loinina Sonia Gandhi da National Herald Case Kamari lenina harassment piduna laki Loinina Prevention of Money Laundering ACT gi Makada Ladiba Opposition Luchingba Amadi MLA Kudingmakta Awaba Piduna Laki Adum Oinamak Haukiba Numita Delhi Special Court Amana Rahul Gandhi Amadi Sonia Gandhi da National Herald Case Kamari Lenina Sikiba Maral Kudingmak Dismiss Taukiba Asina Achumba Mai Paki Habadu Asingba Oina Tokley Maram Aduna Home Minister Amit Shah Amadi Prime Minister Narendra Modi Atubada Masamasagi from the resign Togadabani Habawa from Tamki. Justice deliver haibase ngarangi duligi court na kakkiba madu semsan sajin bani haina charge thangalakpada kakkiba sin masina proof tawre maramasina haidiba Modi Amit Shah gi lengak ase masi mapam kudimakta irang thohanba santi lehendaba achumbabu kupchallaga thamba aranbabu achumba saba masigi leader Modi Amit Shah se Bharat punamak se wahalle Manipur se wahalle santi lehendre communal ohelle hatred tawre community amaga dharma amaga taholle achumba chatpabu aran banena haibadu kayam kuina thamgani Modi Amit Shah na haijen ba toksinba oidaba padaba mayam se India gi praja khudimakna rajniti tawba khudimakna masina para ama tambibu oikrasanu amasung achumba soidna joy oigani